Manipur News Reader gi channel dagi video amta update tawjage ngasi ayuk masi phongna January gi tang ahumda isai pangthok lingai da car thokjulakpadagi ama sire manga sokle ngarang Imphal Police Station gi manung chanba Moirangkhom da leiba Syama Sakhi School mapada New Year gi lambi tangkhai thingduna isai pangthok lingai da speed kan na tharakpa car amana divider lan na thokjulakpadagi isai yengduna leiba miyo ama gari na thomduna laikhidre manga na soktuna aruba phibamda laikatnari Thaudo asigi matangda press na phangwa pawgi matung inadi laibak thiba thaudo adu ngarang numidang pung 12 khara helakpada thokibane speed kan na tharakpa car aduna divider thomjillaga mathakta thogalakpadagi median da leptuna isai yengduna leiba yumnam laikai ningthaujo musuk sai 13 apokpa Kulachandra gari na thombadagi khutakta laikhidre aduga asau apan nanglaba sing aduna Moirangkhom makha loklaubungdagi khaidem Sarangjit sai 13 apokpa mani Moirangkhom kabui khuldagi kamai paujaigai sai yankhaiga manga apokpa laikhidraba ke Michaelen Mahabali kabui khuldagi Das Khan sai taraga tare apokpa Alimuddin Rohit Phundrai mayum sai taraga manga apokpa N Gaipani amasum Bamo laikai tengki makhongnagi Naurem zone sai 19 apokpa Gaipani kawe mirakta thokjulagliba car adugi number na MN1 AG 5660 ne thongju ningongbom laikai digi N Tyson chai kungamari apokpa ibom sa kauba amana tharokhibane thaudo aduna senariba Tyson miyamna pharaga Imphal Police Station sinakra hainasu paw usuna makhata na phongdorakli